Prime Minister Narendra Modi na luchingba leingak asigi leingak na lamdam asida pirakliba ikai khumnaba amade recognition asi ngallingai matamdagi hauna leiramlabadi pendabagi yum thadokuna chatkiba sing asi chatlamdabasu yai haina Chief Minister N Birena phongdokhre wafam asi ahanba Manipur Rifles ke banquet hall dangasi leingak ki Home Department na sinduna pangthokiba tonganba lalhouulup nipan gi kadar nifu humdoina khutlai thadokuna leingak ta changlakpada taramno okpagi thoram saruk yaduna phongdokhibani Taramno okpagi thoramadda Rajya Sabha MP Leisemba Sana Jauba, Leingak ki Minister Singh, MLA Singh, Manipur ki DGP yauna, Manipur Police Department ki tonganba makok thongba Singh amadi Home Department ki maru oiba miyoi singsu saruk yakhe. Amadi khulai thadoktuna leingak ta changlakhraba kadar nifu humdoi adugi manungda nupi kadar ani yawi. Masigi manungda KYKL ki kadar tara humdoi, PLA RPF ki manga, KCP N ki manga, KCP PWG ki taramathoi, Pre-Park ki ama, Pre-Park Pro ki ani, NSCN U ki ama amade, atopa lalhouulup amagi kadar mangani. Luinana khutlai thadoktuna changlakhraba miyoi sing aduna AK series ki rifles ani yauna nongmai taramapan, masigi manungda pistol tara humdoi, 9mm SMG ama, 12mm borgun ama, muzzle loaded gun ama, handgun ama, hand grenades tarataret, handheld set manga, kenwood set ama, PEK mapan IED manga amade, ammunition Chaniga supna mapan leingak ta khutsinake. Makata na Chief Minister na hai Prime Minister Narendra Modi gi liching makada leibak asigi leingak na awang nongpok state sing amade Manipur da ngasi pirakliba ikai khumnaba amade recognition asi haukiba matam singda leiramlabadi yum thadoktuna pendabagi chatkiba sing adu chatlamdabasu yai. Leibak asida BJP leingak lakpadagi awang nongpok state singda awanba ahongba kaya lakle haibasi aikoina thoina khanglaba ngaktani. Masida natana lamdam sigi puwari nath amadi culture bu sakhangba hengatlakli lamdam sigi leijaram liba sing asi yokhatpa mathau tai karigumba maram aman natraga amagi damak yum thadoktuna chatkraba singna yumda halakpada taram oktuna peaceful oiba wari sanabagi damak panliba lengak asina matam pumbada thonglauna hangli khutlai thadoktuna lengak ta changlakhraba singda fangpham thokpa khudong chaba sing chapchana phangangani laibak asigi apunba saktam sagatpada ekhoi punna thodang tawduna Lauduna Maigay Amatada Chatminaba Matautai. Amaromda Kunaya Sigi Yaifanabagi Damak, Leingak Amadi Police Armed Forces Singna Lauriba Taudang Singda, TV Mamangda Famlaga Karem Kantai Nabakak Yaroi. Karem Naragata Duna Laitoka the Balengak Natehaiba from Fondotuna, Makataki.